Haukiba April gi tang kungani thoida Jammu and Kashmir gi Pahalgam hariba mafum asida terrorist singna satakiba tamthiraba attack adugi laman kumba oina Pakistan amadi Pakistan occupied Kashmir da leriba terrorist sing asigi mathakta India na satakiba Operation Sindur chathakraba matungda haujik oirakliba India amadi Pakistan laibak anigi marakta Unkhatnariba siga mari lenena ngasi ayuk Defense Minister Rajnath Singhana chair lauduna all political party gi mifam ama ngasi pangthoki mifam aduda Defense Minister Rajnath Singhana kogi fongdokhiba si Operation Sindur asigi manungda haujik phawbada Pakistan amadi Pakistan occupied Kashmir da leriba terrorist singi site attack chathaduna yamdrabada terrorist samarom Hotnakhre haiduna khogi political party gi mifum aduda mahana fongdoki aduga hairiba mifum asida laibak asigi tongan ba saknaraba khogi political leaders sing khogi Union Home Minister Amit Shah External Affairs Minister Dr. S. Jaishankar BJP gi President JP Nanda Congress President Malik Arjun Kharge Congress ki lusingba Rahul Gandhi Samaswadi Party ki lusingba maruiba miye kiyamar saruk yaki mifam aduna party ki khenaba amata thamdana amata oina Operation Sindura sibu thagatpa phongdoknaki loinana terrorism gi mayokta paikhalakpa thabak thorum kudingmaktasu opposition party na sogatkani haine phawba phongdoki sathakiba political party gi mifam aduda Defense Minister Rajnathna haujik chathariba Operation Sindur gi maremsing sugaina thamkibaga loinana haujik oiriba fibam asida ruling amadi opposition haiba thidana punna thodang lawminasi haibagi wafam phawba ngasigi political party gi mifam ayuki pung 13 taba matamda phamkiba mifam asida Rajnathna puthoki haujik oiriba India amadi Pakistan anigi marakda yamna kanna unkhatnaringe gi cheraga sida ngasi ayuk Pakistan da base Tounba Baluchistan Liberation Army BLA na IED sizinaduna Pakistan Army gi mathakta attack chathakre Pakistan Army gi vehicle aduda personnel taraga mari maduda Special Operational Commander Tariq Imran amadi Subedar Umar Farooq yauraga makhoi asi lakpagi lambida Baluchistan Liberation Army BLA na hairiba attack asi sathakibani masina Pakistan da amuke hena kok saba ama haibadu oiri India na sathakiba Operation Sindur asigi makha tarakpada Pakistan su India gi ngamkhailonaba border singda akanba attack chatharaktuna India gi civilian kya hatkraba matung makha tarakpoina Pakistan na India gi city taraga mangada attack chathanabagi damak thorang toroki hairiba attack asi anambana India gi military base singda ngaktani adubu hairiba attack asi India na mai pakhan khide masida India na ahan boina Russia dagi laukiba S400 air defense khogi Sudarshan Chakra asi sizinaduna Pakistan na satharakiba attack sing adu irai laina intercept tawba ngamki S400 air defense system asigi yamna chawba khogi mai pakpa amani haiduna masi expert singna phungdoknarakpa leiri lenana Pakistan na India gi mafam tongan ba mafam singda attack chatharaknaba honarakraba matung India na khut halakpa matamda Lahore da leiba Pakistan gi air defense system aduga military base Rawalpindi hairiba asi drone gi mateng na hairiba base sing asida amang ata Thugaikhre lonena Lahore da leriba akhoi Pakistan gi air defense system asi phawbada akhoi mapung phana mang takhankhre India na Pakistan gi Lahore amadi Rawalpindi da satharakhiba attack asigi matungdagi Pakistan gi Prime Minister su leibak asigi mafam kudimakta high alert leinanaba lauthokhibaga lonena emergency gi mifam amasu pangthokre masigi makha tarakpada Pakistan na akhoigi leiriba city sing high alert leinanaba khangankhre lonena Lahore amadi Karachi gi leiriba airport kudimak close tawkhre aduga Karachi gi hithangpham sing akhoigi close tawkhibaga lonena mafam aduda ngami singna samudra mapal nakna leitanabagi namak Pakistan government gi maiketagi fongdorakre External Affairs Ministry na akhoi yamna maru oiba press conference amaka akhoi pangthokre hairiba press conference asida ministry na fongdokhiba asi India amadi Pakistan gi marakta hauji orakliba tension asina marum oiraga Pakistan gi maiketagi India gi tongan ba city sing
mafam 15da attack taunanaba honaraki adubu hairiba attack asi akogi India gi leriba defense system sing asina hairiba Pakistan gi attack asi mapung phahan khidre haibigi wafam amakak thamki aduga hairiba matam asimaktada India na muk Pakistan gi city singda drone sizinaduna attack tauba matamda drone sizinaduna attack chatharakpa matamda Lahore leriba Pakistan gi air defense system asi destroy taugre akogi manghan takhan khre haibagi wafam amaga yaki mamang pung manga makhai taba matamda press conference da foreign ministry na phongdokre hauzik orakliba phibam asigi matangda akogi Pakistan gi asengba marup amani haina launariba sina su makogi oiba yamna sauba makogi oiba statement ama thokre masina Pakistan da karigumba khara sohanba yabagi mami amakak tai madudi Chinana hakiba si makal khudingmaki terrorism khudingmak Chinana madugi mayokta lepkani haibagi wafam phongdokre aduga Chinana India da akogi hauzik oiriba phibam asi amuk hanna peace oina laknanabagi damaktasu India da appeal tawraki Pahalgam attack ki manungda Pakistan da chathaba isingi lan asigi makha tarakpa oina akogi India na Jammu Kashmir gi Chenab River da leriba Bagli-Har hydroelectric power project dam asigi akogi gate anikak thong hangdokre hangdon khiba asina Pakistan da isau ama thorakpa yabagi akibase hauzik leiri aduga Jammu Kashmir gi chief minister Omar Abdullah na akogi meeting amakak deputy commissioner sing yauraga akogi hauzik oriba Jammu Kashmir gi border district amadi ground situation gi matangda kumni yengsinkhre amadi akogi high alert leinanabagi damak wafam phongdokre masina hauzik phawbagi oina India amadi Pakistan anigi oriba leibak asigi khwaidagi nauba update miyamda thamjabani makhataba update ke damak channel asibu miyamna like comment subscribe tawbiramu